Hanman Marui Pausing Pijari, Sanamahi Ching Hongbugi Torom Ngasi Lining to Sanamahi Amadi Imalay Marin Sea the Gimo from the Pangto Cray. BJP Manipur State Chief President S. Sarda Deving as Raj Shabagi MP in the Wasat Cray. Class 5 to 12 with drug use prevention education curriculum amadi syllabus the hap kadabani haiduna SCRT the MSF na Khongjang Junction Cray. Theatre Mirror Imphal na nauna puthokpa mairi na maiwairak labada miyamda maipang out Cray. Amadi Kangpok Pidasana Tanaba Amadi Hidak Lang Taki Polam Sing Fang Dagi Kudung Sada Bakaya Mayoknari Hari. Kromjari, Mami TV Prime Time News, Midang Tabiri Bisingbo AMARJIT THOKCHOM Nataram Loksari, Kromjari, Ripau Sanong Pijari. Lining to Sanamahi Temple Board na Sinduna Chahi Kudingi Pangtuk to Lakpa Sanamahi Ching Hongbugi Torum Ngasi, Lining to Sanamahi Amadi Imalay Marin Sea Divigima from the Sing Haiduna, Lining to Luisanga Lunana Pangtokray. Paramaduda Chief Minister Yumnam Kemchan, Chief Minister Giloinavi, Yumnam Ong Jayavala, Kerau ACG MLA Lorembam Rameshwar, Manipur University of Culture Vice Chancellor Professor Panam Gunindro, LSTV Gi Maiverin Maisnam Ibuhul Luang, Board Asimaki, Hanagi Board Member, Kaisam Ibomcha Maitei, Maitei Maruf, Maitei Leivaki Secretary Angomsa Serang Gojendra Maitei Amadi, President Taurangbam Gulam Chatna, Tauramgi Atoib Mitungnet Win the Saryaki. Thoram Madigi Mapung Oiber Thoram Oina Sanamahi Lining Tau Tazaba Sote Maring Kawi Amadi Maite Pruki Mioi Singna Makoi Makoi Natki Oiber Jagoi Isay Utki. Lena Manipur the totally Bayrang Sinamaram Oiraga Yum Kai Taruktuna Hozik Relief Camp to change from Logan Ladyba Angang Singer Lining Tau Sanamahi Saitabi Isay Sukador Tamki. Thoramadiga Marilena Chief Minister Yumnam Kem Chana Fondo Kibada Sanamahi Lining Tau Wasi Lining Asibu Jet Nathazaba, Lining Asi Chatpa Furuk Kaya Amasulai, Luna Yellow Naidagi, Hauduna, Chahi Kudingi, Ingagi Taraka Mangani Pan Batanil Namita, Lebak Ning Tawamadi, Yoibu Yohen Pumba Yauduna, Sanamahida, Ching Hibagi Toram Lisasina Pangtokuna Latli. Namit Asida Sanamahida Ching Haiduna Lamdam Ing Tapa Tangdulay Taba, Chahong Ahongba, Hongiduna Laki, Hainasu, Chief Minister Makatana Fundoki. BJP Manipur State President S. Sarda Deving as Rajya Sabha MP in Wasak Lokray. Rajya Sabha Chamber, the Rajya Sabha Chairman CP Radha Krishnanna S. Sarda Devi Yauma. Nauna Amasung Amuhana Rajya Sabha MP in a Karak Lava Punna Miyoi Tarub, Rajya Sabha MP in Wasak Loki. Ngasipuna Rajya Sabha Chairman CP Radha Krishnanna MP Taret Wasak Loki ba Adugi Manungda, Manipur ki S. Sarda Devi, Kaktama Mamalon Oriba Manipuri da Wasak Loki. Atay Wasak Lokraba MP Singh Adudi Gujarat, Karnataka, Madhya Pradesh, Maharashtra, Masung Rajasthan Dagini. Wasak Lobagi Thormaduda, Rajya Sabha Deputy Chairman Hari Bans, House Leader, Health Minister J.P. Nadda, Union Parliamentary Affairs Minister Kiran Rijiju, Union Minister of State for Law and Justice Arjun Ram Meghwal, Rajya Sabha MP Jairam Ramesh Amasung Praful Patel Secretary General in PC Modi Amasung Rajya Sabha Secretary ke senior official ke asu saruyaki. Manipur Kannaba Amadi Mahiroi Nahasing Kannaba Class 5 Tiki 12 for Drug Use Prevention Education School Singi Curriculum Amadi Syllabus Ladik Oina Puthok-tuna Tamhanbiu Haiduna Ngasi Manipuri Students Federation MSF ki Thomi Singh na Lamphel Fatalaiba SCERT gi Office Mamang da Khongjang Chinfrei Khongjang aduda MSF ki Thomi Singh na Mahi Tambagi Kanglon da Drugs Education Yohan Gadabani Manipur Kansi Hairabadi Naha Singh Kansi Haiba Kholau Singh Lauki
Khongjang aduga Maryland MSF ki President Hizam Rosen apfongdo kibada Manipur si Southeast Asia ki Trans Asian Highway amadi Trans Asian Railway fawraga chatkadori balamdam amane loinana Golden Triangle gi mafam su oibana Southeast Asia gi leibak singdagi atangba amasung ahongba makhal makha kaya gi potlam lamdam asigi kaitel ayambada fonglakli masigi marumda miyoi kaya Muthatpa ya potlam kya pusilakli cherak asida lamdam asida leiriba singnasu kanbibagi mahutta Manipur muthatnaba henadum thawai yausali sahi kyadagi khundaduna leiminaraklaba furu kanglop singgi marakta shaunanaba khatnanaba amadi hatokna handuna apunbagi saktam thugainaba khutlai pisinduna nongmegi lan thoali asigumba mihat mipungi thaudo sina miyoi kya asi awa ananang taanba miyoi kaya swainai handuna hingali kaya amana lanjena duna lehali Manipur si muthatpa yananaba aikhoigi miyambu wahanduna thamli masig amoina long term gi oiba aronba thausil thaurang paikhatuna miyambu mayai ka drug ki saithing namduna fangali Manipur si malemdagi pumutnaba honarakli haibagi senglaba khudam ama hairagadi yumthong khuding drug sadaba leisilaktre mamang thakta leramba miyoi sing asina leiriba ek amdi rules karisu khangjadaba chamlaba matamdugi ima singna Manipur gi miyamsi tungi mirol gi damakta kandaba yadi haibagi lanjangda nisavan semduna tinjang kaijang daba masamo fob kunai ama ohelami drugs saba kaya thoina leramdi narcotics drugs and psychotropic substance NDPS act lising chamapan marifu mangagi chatna kanglon kaya lesu Manipur drug ki wat adumak ngasi sulairi drug ki isu handarakpagi mahutta henadum hengalakli maramasina ngasigi haugalakliba mahiroi nahasing asi Manipur kananaba drug ki khayatagi kalhugdaba yadi haiba si MSF amadi miyamgi atetpa firep amani haiki kaiguma phattaba mayam tawdana senazara lerame adu tonga tonga India gi makha da leigibagi matung ina ek India gi ek akhoi drug control tawna kyama thogla gasu madugi matung ina ngasi maksu khoi NDPS act 1985 asi lakh henadum akhoi nisagi polam thaba gi akhoi nisa sungna polam sing mafam khudimaka than bagi chang hengalakpa chabagi chang hengalakpa adagi na sing kya amna season bagi chang hengalakpa sina maduna mayek singna tae masi Manipur government amadi India government ha kya muthalaga Manipur muthatna ba haibasi mayek singna tabni maduduna ninga si MSF na tangai fadana khoi portiba mahi tampam sang latam liba mahiroi sing aduguni mahiroi sing aduda gyal loksing drug education gi gyal loksing akoigi drug use prevention education ni matang na phajana gyal loksing pibiraba matamda da akoigi leba asikan mangangani maduduna atubu matamda Manipur lenga amadi India government na aiba Manipur gi area sidi koi international border ga yam nakna ba area mu oibani na akoigi class 5 tagi class 12 pogda akoigi drug use prevention education akoigi drug education ni matang da curriculum framework ama curriculum syllabus ama athubada tawgadawni habsima MSM na thamjari tungi mutkadoriba khunai asikan ge harbadi masigi lambi natana akoigi mahi tambai kanglon da hap natana lairo habsi India government Manipur government khangadawni habsima ai thamjaraga tensa punang uthagasa thank you Kangpok feeder sa na thanaba madi hidalang thaki polam sing fangdabagi khudong chadaba kaya manare Maramaduna pung ipuga nifan gi manungda National Highway hangbiduna sa na thanaba polam Gadavani Haina ko tuna state amasung central government da ultimatum bikiba aduki manung channa ngarang numidang security gi akanaba section thorangaloina Imphal Tamenglong road ta yamlaba chana thanaba amasung hidak langthaki polam sing pusinaba hotnabada naga protesters singa chawnamuk nakrai Meeting liba sing adu security gi mai dagi tear gas amasung smoke bomb kapsinduna tan khainaba hotnabada asok apan kya su yauki hadi Central Security Force na ngak selaga tongan ba truck kungani fanda sana thananaba hidak nongmagi tangai fadaba polam sing pusinaba honaki adu lihangmai naga sing na kundaba sawang kining village da protesters sing
थमकी हारिबा मफम असी कांगपोकपी डिस्ट्रिक्ट हेडक्वार्टर्स दगी किलोमीटर तरागा मरिरुम लाप लेबा मफम अमदनी हारी सिक्योरिटी फोर्स की माइकई दगी प्रोटेस्टर सिंह अदुगा मतम सांगना मुक्नरबा मतुंगदा सिक्योरिटी फोर्स ना ngamduna makhatana gari sing adu thaujinnaba hotnabada khonglang atongba village da amu naga protesters sing na thatuna thaki lambi gi mafam kayada pi yungduna gari sing chatpa yahandana na bahonaki maduna maram warga security gi gari manga gi mathakta chatpa yahankiri khongjang Khonglang atongba amasung khonglang akutpa jagada protester singa numidang wairam fauba thattuna thamki hari matam kuina kwakta municipal council gi ward number 9 gi lambi sing semjin biraktabana maram oiga lambi asida chatliwa miyamna lambi gi khudong chadaba sing khangdana tholakpana tha sigi kuntra hayeng phawgi manungda semjin bidrabadi mathang numittagi lambi thingbagi khongjang sangsilagani haina KYDO na hari moirang assembly constituency gi manung chana leiba kwakta council ward number 9 gi lambi singi matangda kwakta Islamabad Youth Development Organization KIYDO gi general secretary Merai Mayum MD Riaz Khan Fongmi Singh da Fongdokibada Kwakta Municipal Council Ward number 9 gi lambi sing asukin matik hainingai leitana fibam yamna soklei lambi gi mayai da pukri machagum lava kom kya leibana lambi gi khudong thiba kaya thoklei school mahiroi kaya na school chatpada asok afan nangba nong tang tabada lainangna aduga nong tadaba matamdana ufulna chatpa ngamdaba haiba adu thokna lambi chatpa miyamna matam sangna awabu mayoknari mangna makhatana haikibada mamangda moirang ACG MLA ga mahaki official kayarak unabada lambi asi shwaidana semlagani haina thajaba firaki adubu ngasi fawba thabakta onthorakpari leitri haireduna MLA amadi mari lenaba authority na lambi asi hayeng fawbagi manungda sembidrabadi KIYDO amadi miyam ga loinana Kwakta Municipal Council Ward number 9 gi lambi sing kaktana thingjilagani haiki Theater Mirror Imphal na nauna puthokpa mairi na mai wairak labada yam na mai pang utkrai ngasi Manipur Dramatic Union MDU da fangthokiba inaugural function aduda Art and Culture Department ki Joint Director G Dharman Das na athoiba mitunglen amasung Mahal Theater ki Vice Chairman amadi Senior Director Loitongbam Brajamohan na Guest of Honor aduga MDU Senior actor Shyama na President oina saruyaki Theater Mirror Hawam Marak Thingel Imphal na nauna puthokpa mairi na maiwairak labada hariba play ase thongauzam premjit na ibani aduga warepa khagi ngambana direction pibani thorom aduda loisilabada nauna puthokpa play miyamda utki play si yamna samba play amani maroina khoi hojik ekona achoba conflict ama Manipur thengnari ko masi ki maram mayam leramba ya adubu one of maram di umong si kokthokpa basida leiba habitat mayam ama halakpa adu adun maram oraga umong kokthoabani na madu gi resource mayam do khangdagi atopo upai mayam thirakna hoji kopi thadana khotna irang lakwi maram si oire imebo adu hairiba singsi ikon umong sana asuna sing ketan duna anagi magi leibo mo ekoi miyoibo na sigi environment siga loina na prithvi sida malema sida nuaina ingba ngambani haiba yamna sam message amakatani yam isi ahan mani ngasi yengjari se ai san lakongam gideria san mana di la o hai ado ai gi thabak ne yada na lakongam gi du ai thajabagi wamda man togir ko se masi dangta thaiba khoi gi world environment day da sumari leina ba skip om tang di
ꯑꯩꯁꯨ ꯏꯖꯅꯤꯡꯗꯅ ꯍꯥꯏꯔꯤꯕ ꯁ꯭ꯀ꯭ꯔꯤꯞꯁꯦ ꯌꯥꯝꯅ ꯃꯇꯤꯛ ꯆꯥꯖꯕꯗꯤ ꯅꯠꯆꯗꯦ ꯑꯗꯨꯕꯨ ꯉꯁꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯂꯤꯂꯥ ꯑꯣꯏꯅ ꯄꯨꯊꯣꯛꯆꯔꯤꯕꯁꯤꯅꯤ ꯃꯁꯤꯒꯤꯗꯃꯛ ꯃꯥꯅ ꯄꯨꯊꯣꯛꯄ ꯄ꯭ꯔꯣꯗꯛꯁꯟꯗ ꯃꯥꯅ ꯀꯔꯝꯕ ꯀꯝꯃꯨꯅꯤꯇꯤꯗ ꯕꯦꯁ ꯇꯧꯔꯛꯏꯅꯣ ꯍꯥꯏꯕꯗꯨꯗꯤ ꯂꯤꯕꯔꯇꯤꯗꯨꯃꯗꯤ ꯗꯥꯏꯔꯦꯛꯇꯔꯗ ꯊꯝꯖꯔꯒꯦ ꯁꯥ ꯉꯥ ꯎꯆꯦꯛ ꯋꯥꯌꯥꯁꯦ ꯂꯩꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯁꯔꯚꯥꯏꯚ ꯇꯧꯕ ꯉꯝꯃꯣꯏꯗꯣꯏꯅꯤ ꯍꯥꯏꯕꯁꯦ ꯁꯤ ꯃꯦꯁꯦꯖꯇꯪ ꯌꯧꯍꯟꯖꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯆꯔꯆꯀ ꯊꯣꯝꯃꯨꯕꯁꯦ ꯍꯟꯗꯛꯅ ꯄꯨꯔꯥ ꯁꯤꯃꯗꯤ ꯑꯩ ꯃꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯔꯤꯌꯦꯂꯤꯇꯤ ꯑꯣꯏꯅ ꯃꯈꯣꯏꯒꯤ ꯈꯔ ꯔꯤꯁꯥꯔꯆ ꯈꯔ ꯇꯧꯔꯒ ꯍꯟꯗꯛ ꯑꯩ ꯆꯥꯗꯣꯡꯒꯤ ꯆꯔꯆ ꯊꯨꯡꯈꯤꯕ ꯃꯣꯏ ꯈꯨꯟꯗꯨꯗ ꯕꯦꯁ ꯇꯧꯕ ꯗꯥꯝ ꯁꯥꯒꯠꯄꯗꯒꯤ ꯃꯤ ꯃꯌꯥꯝꯁꯤꯗ ꯏꯐꯦꯛ ꯇꯧꯔꯤꯕ ꯃꯑꯣꯡꯁꯦ ꯁꯤ ꯄꯨꯔꯥ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯔꯤꯌꯦꯂꯤꯇꯤ ꯑꯗꯨꯒꯤ ꯂꯤꯂꯥ ꯀꯟꯅ ꯍꯧꯖꯤꯛ ꯏꯖꯔꯤ ꯑꯗꯒꯤ ꯍꯥꯏꯗꯤ ꯁꯥꯔꯤꯕ ꯔꯣꯜꯁꯦ ꯃꯩꯇꯩ ꯑꯃꯗꯤ ꯑꯣꯏꯗꯕꯅꯤꯅ ꯑꯗꯨꯒꯤ ꯑꯦꯗꯥꯞ ꯇꯧꯅꯕ ꯂꯣꯟꯗꯣ ꯍꯩꯅꯕ ꯍꯣꯠꯅꯕ ꯑꯗꯒꯤ ꯑꯩꯈꯣꯏ ꯈ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯔꯒꯗꯤ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕꯁꯦ ꯌꯥꯝ ꯐꯪꯈꯤꯗ꯭ꯔꯦꯕ ꯃꯇꯝꯁꯦ ꯈꯤꯇꯪ ꯅꯨꯃꯤꯠ 10 days ꯐꯥꯎ ꯐꯪꯈꯤꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯌꯥꯝꯅꯗꯤ ꯑꯗꯨꯝ ꯍꯣꯠꯅꯒꯤ ꯑꯥꯎꯠꯀꯝꯁꯨ ꯑꯗꯨꯝ ꯐꯖꯩꯅ ꯈꯜꯂꯦ ꯏꯁꯥꯅ ꯈꯦꯠꯅꯕ ꯍꯥꯏꯁꯦ ꯑꯇꯩꯗꯤ ꯑꯌꯥꯝꯕꯅ ꯑꯩ ꯃꯩꯇꯩ ꯑꯗꯨꯝ ꯁꯥꯔꯦꯕꯀꯣ ꯑꯗꯣ ꯁꯤꯗꯗꯤ ꯑꯩ ꯇ꯭ꯔꯥꯏꯕꯦꯜ ꯅꯨꯄꯤ ꯑꯃ ꯁꯥꯕꯅꯤꯅ ꯑꯗꯨꯝ ꯈꯤꯇꯪꯗꯤ ꯈꯦꯠꯅꯔꯦ ꯑꯗꯨ ꯔꯣꯜꯁꯦ ꯂꯣꯏꯅꯃꯛ ꯅꯨꯡꯉꯥꯏꯔꯦ ꯂꯣꯏꯅ ꯀꯩꯅꯣꯁꯦ ꯇꯁꯦꯡꯅ ꯍꯥꯏꯖ ꯂꯤꯂꯥ ꯑꯁꯤ ꯎꯠꯅꯅꯕ ꯍꯣꯠꯅꯕꯗ ꯎꯠꯇꯤ ꯎꯠꯆꯅꯤꯡꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯅꯔꯤꯕ ꯂꯥꯛꯏꯕ ꯀꯩꯁꯨꯝ ꯆꯠꯊꯔꯛꯏꯕ ꯄ꯭ꯔꯣꯁꯦꯁꯁꯦ ꯎꯠꯆꯅꯤꯡꯕꯗꯨꯗ ꯉꯁꯥꯏ ꯀꯝꯗꯧꯒꯦꯕꯨ ꯏꯃꯨꯡꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯑꯅꯥ ꯑꯌꯦꯛ ꯈꯔꯁꯨ ꯊꯦꯡꯅꯖꯈꯤ ꯑꯗꯒꯤ ꯂꯣꯏꯅꯅ ꯉꯁꯥꯏꯒꯤ ꯃꯥꯅ ꯀꯨꯏꯅ ꯁꯨꯝ ꯈꯔ ꯊꯥꯗꯣꯛꯎꯕꯅꯤꯅ ꯃꯉꯣꯟꯗ ꯁꯨꯝ ꯂꯩꯗꯅ ꯁꯨꯝ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯩꯕꯨ ꯋꯥꯠꯂꯗ꯭ꯔꯥ ꯑꯩꯁꯦ ꯃꯤꯅ ꯅꯣꯛꯅꯒꯗ꯭ꯔꯥ ꯍꯥꯏꯕ ꯑꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤꯗ ꯍꯥꯏꯖꯕ ꯇꯥꯔꯗꯀꯣ ꯐ꯭ꯔꯤ ꯑꯣꯏꯅ ꯂꯤꯂꯥ ꯇꯧꯕꯗ ꯈꯤꯇꯪ ꯑꯄꯨꯟꯕ ꯑꯃ ꯆꯪꯉꯦ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯅꯥ ꯑꯌꯦꯛꯀ ꯌꯥꯎꯁꯤꯜꯂꯛꯄꯅꯤꯅ ꯇꯧꯔꯝꯕꯅꯤ ꯏꯁꯣꯔꯅꯁꯨ ꯎꯔꯝꯒꯅꯤ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯕ ꯅꯨꯡꯉꯥꯏꯇꯕ ꯃꯥꯅ ꯄꯨꯊꯣꯛꯆꯔꯒ ꯅꯣꯏ ꯃꯌꯥꯝ ꯈꯣꯏ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯇꯧꯖꯕꯁꯦ ꯃꯌꯥꯝꯅ ꯑꯁꯣꯏ ꯁꯣꯏꯗ ꯌꯥꯎꯔꯁꯨ ꯁꯤ ꯃꯇꯥꯡꯗ ꯁꯤ ꯇꯧꯍꯟꯅꯤꯡꯉꯤ ꯍꯥꯏꯕꯤꯕꯗꯤ ꯑꯩ ꯐꯖꯅ ꯑꯩ ꯀꯣꯛꯅꯅ ꯂꯧꯖꯒꯦ ꯑꯗꯨꯒ ꯃꯁꯤ Taragomni Subo Manipur Legislative Assembly election Lisingani Kungatari Lena Hawkiba January Taragataru Lisingani Kungataruk Manipur University Auditorium the Politics Anova Langongi Vote Haina Mington Java Mass Awareness Campaign Manipur Youth Lake na Howdor Krabagi Matunda Manipur gi Kachin Koya Sintung na Chahi Machupna Fangtuk Sagadaba Campaign Asida Hojik Lamdam Asida Oidiba Mikal Kanglun Asi Achumba Mikal Kanglun Ama Puraknaba Manipur Youth Lake na Miyam Hupna Kangminanaba Campaign Ge Saruk Ama Oina Ngarang Jun Gi Tang Kungani Lisingani Kungataruk Tongan Ba Nida Miyam Gi Oiba Mifam Pangtoki Haina Manipur Youth Lake Mayol Gi Publicity Secretary K. Samanandana Thadurakpa Cherolamada Fongorali Ahan Mifam Oina Nungtil Gi Pung Anita Matamda Hiropa Tree Taurangbam Laikai Youth Club Ki Holda Pangtoki Mifam Wangang Loi Oina Vilashram Social Scientist Moirang Tim Ivemcha President VLF Amasung Koijam Suresh President Mayolna Dice Member Oina Pangtoki Mifam Wangang Loi Singna Lamdamasi Haukiba Mikal Kayada Matam Sangna Afava Achumba Mikal Kanglon Ama Oiba Ngamdana Lakibana Maram Oiraga Leva Kunaya Sida Lisang Sidna Hiram Kayada Mangtarak Liva Kaya Singh Nainaminaduna Wakal Taminaki Lakaduribi election Asida Shelamadi Muscle Power Season Aduna Democracy Faziraba Masak Mahanava Amadi Afava Kunai Ama Purak Pada Politics Ki Singh Kangmin Naduna Politics Da Meeting Changsi Haiba Wangang Louis Singna Fungnaki Asumna Mayolna Faring Nine Chathajakliva Mass Awareness Campaign Asida Miyamna Sogat Amadi Fazaba Wakalon Tambiraknaba Mayolgi Maikadagi So Afil Toki Ani Subami from Oina Numirang Pungtare Tabamatamda Kurai Kompal Ningtobung Laikaigi Evento Purava Anigi Da Pangtoki Minini Humnia Sudeste the Sigma from Kia Araugaluna Nung Churabayai India Meteorological Department Resonance Center in Falna Kangalali Department Asina People report Amaki Matung in a Tamenglong Krul Senavati None Amadi Kamjong District Mafong Keada Ying Pauba Nung Kan Churabayai Hai
Amarom Noni district Haukiva Ahingdagi Nong Leptana Chuban Maram Oiraga, Mafam Keada Chingning Kaibagi Todok Sing Tokle Hari, Nong Leptan Chubagi Infal Jiribam National Highway Kuntragatareki, Mafam Keada Chingning Kaiban Maram Lambi Asida Gari Satok Sasin Tauba Yadre, Infalom de Pamadi Infalom the Chatkadaba Gari Kaya Marum Panduna Lady Hari. Pao Magi Matung in the district Aduda Cheliva Maru Oiba Turil Singi Imai Ka Hena Wangle Hari. Nakalamurum the Arunasan Pradesh the Nongka Hin Chubudagi Assamgi Dimaji district Sing Ichaugi Pivam Lusilakli Hari. Arunasan Pradesh Samasung Assamgi Taineva Mafam Singda Nongkan Chubudagi Chingdagi Horakfam Oiba Turil Singi Imai Ka Hena Wanglak Padagi Zonai Cement Sapori Amasung Dimogi Mafongke Tumzile Hari. Assamgi Chief Minister Himanta Biswa Saramana Demazi District Pibam Yang Hana Fondorle. Madagascar Yauna Sub Himalaya West Bengal Assam Amasung Meghalayagi Mafam Keada Nongkan Chugane Haina India Meteorological Department Na Red Alert Lautokre Hari. Khanum Chuktagi Horakpa Kumginong Awang Thangba Arabian Sea, Gujarat, Madhya Pradesh, Chhattisgarh, Jharkhand, Sung Bihar gi Saruklom Namin ini humni asidi yausilakni hari. Department National People Report amagi matung ina Nongpok Bharat amasung Kha Bharat ki mafam kada haying fawbuda akan menung sugani haina khangalali. Manipuri Zagoi Maruf Linkat Piramba Laikhidraba Guru Padmasri Maistam Amubi Singagi Yankagi Mari Suba Death Anniversary Garluinana Nimit Taraga Mangani Chupna Satharakpa Dance and Music Workshop Lotion Bagi Thoram Pangtokre. Imphal West ki Lamboi Khongnang Khongda Labor Manipuri Jagoi Maruf ki Golden Jubilee Auditorium da Pangthoki Thoram Aduda Department of Art and Culture Government of Manipur ki Joint Director G Dharmadas Sharmana Chief Guest Samadi Manipuri Maruf ki Vice President Mohan Singhana Thoram ki President Oina Saru Yaki. Thoram ki Manung Chana Laikhidraba Guru Amubi ki photo da Laisu Katuna Ikai Kumnabasu Utki. Thoram Lenana G Dharmadas Sharmana Haikibadam Manipuri Jagoina Topa Masak Mong Sing Malemda Saktakli Haibada Haiman Matokloi Manipuri Jagoi Marupna Artist Singbo Tongan da Platform Keada Puthokpiduna Antarjati gi Thak Yauna Manipuri Jagoibu Kanganbada Lauriba Thaudangbu Singthake Horokliba Mirol da Manipuri Jagoibu Mayek Sengna Kanganbada Kangairaba Ojakeana Achobo Thaudang Lobiyu Haike Tharungi Mapugi Warol Piraduna El Brajamohan Singhana Lakadaba Matangi Thoram Dadi Seminar Workshop Kea Pangthoktuna Manipuri Jagoi gi Maramda Paksana Thoram Kea Pangthoknaba Honaragani Haike Ngasi DFO Sandel Sinduna Compensatory Afforestation and Fund Management Authority gi Makada Community Participation in Conservation of Forest Resources and Sustainable Livelihood Haiba Team the Sandel District ki Purum Chumbangda Khungi Miyoi Chaniga Tararom na Saruk Yaduna Nomugi Oibe Awareness Program Amba Pangkokre Uchara Singh Thaduna Haudokiba Thoram Aduda Dr. N. Munal Maitei DFO Chandel na Athoiba Mitunglen Kyang Dora Sote Chip Purum Chumbang Village na President Amadi N. Dipa RFO Chandel Retired RD David Boyes Vice Naga Hoho Amadi PS Ngamrung Anal Honorary Wildlife Warden Chandel na Guest of Honor Saruyake. Chief Guest ki Warol Piraduna Dr. N. Munal Maitei DFO Chandel na Haikibada Manipurbu Olak Liba Mahusagi Shingnabasingdagi Kansi Hairabadi Green Manipur Day Pangthokpa Matam Oiri. Amadi Mipum Kuringna Amada U Chara Chama Thaduna Hinghanbasu Sangle. Hairiba Khongthang asi
अकनब फिरेप अमग लोइनना संगसिल हौद्रबदी मणिपुर सु हिंगबदा वाब मफम अम सोइदना ओइरकलगनी ngasi forest department yauna landam da thariba u chara sing asidi yaliba u singa yengnabada chada 1% khaktani maram asina watliba 99% mentionaba aikoi punna wasak lominaduna khongjang sangsinba changi masida ching tamsu punsinbagi tangai fadabasu leiri haiki Hoju Pawi Marathana ten break Ruzagi break matung yam tun hanjar ki prime time news miyang tadu lebiu. Ni be ma no. Haza ba thammo. Sigi yum se next time tina check se laksil ga tham ko bani ne. Dadarang se juhar haba ga amta ki darbo. Asumna mayam na machel go ngap shan lugum. Masigi yum masibu aso ya ngap dabtagi next time tina ngap se Extec TMT Zawar Habati Martok na Basim Bani. Zerman technology si na concrete katok na tinaba matanda. Papang ng amok na hingal at late. Extec TMT. Strength is in the quick. Lalabati Sumthokpa Mosalabati Nalanba Mipum Kudimaki Hongasan. I have Zeni Kurai. Laibak Siambada Mipum Kudimaksu Saruk Yamina Si Haituna Bauseng Kara Buduna Laksari. Water Lissingo Taseng na Tamnaba Eligible Oiba Water Singdamal Yahanaba. ECI na Special Intensive Revision Haibadi SIR 2026 Hore. Megi Tarik Kunchadagina Zungi Tarik Kunipan Paubada BLO Yumthong Kutingi Lakani. Makoina Piramba enumeration form mention Biraga BLO da Sinabiyu. Enumeration form submit the Vidrabadi voter lista Ming Yarok Loy. Akupa Marol Gidama BLO da Hangbiyu Natraga 1950 da Pol Taubiyu. I am in RU. People's United Youth Alliance PUYA Koba Association na lenga ki hospital singi pibam amadi award afa sing yengduna lakpagi manung chana tha sigi kunga tarukta kak sing district ki sugunu da leiba sub district hospital de yengshinba lakpiram laba matungda media da thambiraki bo wafam yamna laibak thibani haina sub district hospital sugunu ki senior dental surgeon Dr. Langoljam Hector na fondorali ngasi ayuk thawal da pangthokpa paumi singa unaba amada Dr. Langoljam Hector na makatana haikibada sub district hospital asigi dental doctor anigi marakta amadi February thadagi June tha fawbada hospital lakpagi khudam chang ki haina PUYA na fongdor masimakti laibak thibani haraduna Dr. Hector na hospital asida February thada patient humpugatare layengki March da kuntragoi April da kungataru May da marifutare amadi chaliba June tha asigina patient humpugataro layengki haina su fongdor patient yengzai adagi Monday Tuesday da duty leizai tatcharo bada punna mi kun try thoyi leiba sigi mafam sin bathung bada fangthokliba National Immunization Day IPPI lising ani kungataruki tharom thawal district ki oinasu National Health Mission gi makhada District Health Society thawal amasung District Family Welfare Office ani punna sinmin naduna ngarang dagi Deputy Commissioner thawal yumnam Robita IAS na thawal wang mataba CMO complex UPHC da hodokrai. Let the victory over polio continue with 2 drops of life fiber pandam da thasgi kuntra fawu satagadaba pokpadagi chahi manga fawu da leiba angang singbu polio hirak pitak nabage campaign adu hodok laduna DC thawal yumnam Robita IS na fongdorakibada ngasigi immunization program si yamna maruoi maram dilaina amabu ngakthokke hairagadi matam sana immunization tawdaba yadi matam sana immunization tawbiragadi tungda narakadaba singdagi ngakthokpa ngamgani hairaduna mama mapa singnasu angang singbu matam sana immunization tawthokpi haiki
Thawal district ki manung chanalaiba Wangjing canteen da handak da nauna saba maitei huyen langnon singam sanglen Sajal Academy Wangjing branch ama sangakre. Universal Friendship Organization UFO na sponsor tawduna pangthokiba ngasigi thorom aduda Wangjing Tentha Kendra gi MLA Pawnam Brojen 9 Thawal Wangjing Tentha Jila Parisad ki member ki Priyojet Wangjing JP ki Administrative Committee ki Chairperson Texam Sumilana Athoiba Mitungnen Oiki. Ngasi sangakhiba sanglen adu East Manipur Headquarter number 3 Hairok Chingdompok Battalion 3 Suba Wangjing gi masa sanglen ni haiki. Ngasi gi thorom adu MLA Pawnam Brojen na luchinglaga nauna saba sanglen da Sajal gi Firan Singkhatuna haudoki. Tungda Luching Puren RK Manisnagi Mafamda Ikai Kumnaba Utlaga Mafum Oiba Thoram Wangjing Canteen da Leiba Harau Bungda Pangthoki. Thoram Maduda Chief Guest ki Warol Piriduna MLA Pawnam Brojen Fongdokibada Ngasi Manipur da Lakada Oirakadaba Kaya Sajal gi Luching Puren RK Manisnana Mangjong Nainabiram laga Fongdok lam laba ngaktani haiba si haujikta tapna khangnarakpagum tawrukli haiki. Adubo leibak amagi leader ma phaba matamda leibak tu ki praja wena numai leibak tu ki nithawduna phaba praja ko na mukhan nithawduna phatraba praja satta phati adu khwaidagi darkar je nithawsi phaba darkar ko mamang na palambar chief minister sina phaba kya yaw kre Lebak sa hong bathaba mayamo phamba lekay lamtami mu manung thaba phamba kaya ama yaw kare ko ugre ama phata bada lebak sa mai chako sa ko thengna kare aduna LPG gas consumer singna sakthong gas asi matau karam na sinagadagi amadi khudong thigadabadagi matau karam na section thorang sing lokhat kadagi haibgi matangda all gas gear AGC Manipur state na mafam khudingida chathaduna lakpa awareness kam training program gi saruk ama oina Kasing district ki mafam ani haibadi Sekmaijing Maning Laikai Naharol Club amadi Ibudo Wangbrain Sanglen Sekmaijing Kunauda mafam anida pangthokre. How to use and how to take care LPG gas haiba pandam da pangthokiba awareness program adu MSRL gi Makhad Leiba Lamjing Sinta VLF Sekmaijing Maning Laikai amadi Ibudo BLF Sekmaijing Kunau Kaksing District all gas gear AGC Manipur State ka Kucham Nadana Pangthokiba awareness program sing aduda all gas gear AGC Manipur State ki manager SIS Joy Prakash amadi AGC Manipur State ki field assistant Su Oriba Sumalage artist Happy Rajan amadi AGC Manipur State ki caretaker Yumnam Asni amadi AGC Manipur State official Kiana Sarya. Awareness kam training program pakhokani haije sarwam di sab singda thoromje hudokpin kaima ampam sikra pongda snapane kamang haitani Hotel in Canton sponsor Tauraga Mangal Farm Gamasung MITvPRIMETIMEenglishnews organizing committee Anina City Club Haidok Naraga Sinduna team Kuntraga Nitwin group Ifan Tona Kaidok Tuna Mamang Tha Megi Kungani Fandagi City Club Playground Haukiba Marisuba MITvPRIMETIMEenglishnews Memorial Listening Kungatar 9 side state level men's open football tournament gi ngasi sanakiba pre-quarter final match sing the Thongju FC amasung Sana FC Thawal mai Pakladuna quarter final changbangam kray tournament sigi ngasi sanakiba ahanba pre-quarter final match da Thongju FC na two brothers Hairokpu goal amashinoda maithiba piduna quarter final changbangam kibani Thongju FC gi mai pakpagi Amatangairaba goal adu jersey number 10 Imran na minute kunga mangada chankibani match asida two brothers Hiroki Kennedy amasung Diamond minute kuntraga mafan amadi minute yankhaigani thoida yellow card amom piki
ngasi sana kibani suba pre quarter final match ta sana FC Thobal na lamding FC bu penalty kauna bada goal manga marida thoibangam khi match aduda team animakna apiba matamgi manungda goal amata chanaba ngamdabadagi penalty kauna khibani penalty kauna ba aduda sana FC gi thoiba bitan chothe leidong amasung priyavolna goal on top ngamki aduga lamding FC gi David nongdamba gopi amasung mamai khaktana goal on top ngamki badagi match adu maithiba nanghokhibane Pausik lo sila pada maroi pausing amane pijari Mami Cheng Hong bagi thorong ngasi lining thau sanamai amadi imalai emergency dabiji mafam da bang thokrai BJP Manipur State ki President SR Devi ngasi Rajya Sabha ki MP na wasak thokrai Class 5 to 12 for with drug use prevention education curriculum amadi syllabus ta hap kadabani haidina SCRT da MSF na khungjang junction krai thokpa mairina maiwairak lavada miyam da maipan utrai amadi kangpok pida chana thananaba amadi hidak langthaki polam sing fangdabagi khudong chadaba kaya mayoknare ngaski demutri matang ne khomjin jabo miti prime time news lang thuk chuloi jari mideng tabiri singbo amakana khromjali